पोसी मैम उबीरमने हाँ मनपुर कन्सी हायरदी CM बिरेन मागी लेफ्ट हैंड राइट हैंड लेरिबा मिनिस्टर सिंह लोसिनबा दरकार ले सी ngarangidi nate masidegi namit khani mangi sida piriba khangjedaba manipur gi praja singda natragana piriba masi kenosi yamna sathiyo adugumba polam attempt to murder haibatai losin bai basi nungai to wada haragadi masi hat bai bani ahan boina Bharatiya Janata Party gi mai kaidegi strongly condemn sigi social media da laiba manipur news group haiba group thagal iba post hai Bharatiya Janata Party na masi strongly condemn to masi yam nungai taba aduga this is very unfortunate aduga sigi am uncivilized oiba wasing se masi amwana manipur gi praja sing gi maraktegi aso sana bu oigera kanana bu oigege siguma thawak sing ge tawdaba amadi tawnaba insin-daba phai haibase Bharatiya Janata Party gi mai kaidegi akanba warning amakak ai masi matham chani ani subada party gi mai kaidegi ani suba condemn tawjari de kaino haragadi manipur news groups ki admin si hoji aikoina manipur sarkar da aduga tongan intelligence da police department da koi action lokhat na ba koi high ki basi gi hoji phawadi chap chaba admin ji ge man ji phaba gam jagasu magi manak ta leriba magi coordinator sing se akoi fare matung da jela leba su yauri tholak pa su yauri akoi na haje ningi di kaino haragadi sigumba yam sathiba akan da wa sing se ngang bagi chena bane na police na aduga bela tholak pa mi sing se masi kai doge harakan atumrandi kona lakani manipur congress party na wami receive to leba kai na ba mi ha na ba chief minister ha na ba chief minister gi nang ba jing ha na ba na warning to riba Facebook group sigi magi lei riba tongan miyo sing se fara matung da kai doge harakan da khoi gi keno sing jina mo khoi gi congress party gi mi sing jina hari sing gi fara thadok matung da chip to kai no sing just akon hajani mudi Bharatiya Janata Party na ahan bagi oina sigumba yamna mong ta da ba manipur gi chief minister madi maga le minna ba nang na ba kamu sing le hat ka dam haiba lo sing da ma ji condemn to ma sigi mathakta sigumba sing jida chennai na faru ba just ma chumi la le kona lakani group sigi moderator or miyo sing se ma ji faru ro ga thador ka matam na mo congress party ne masi receive to ba ji kari no se ani subo na sigumba congress party ki thawang se Bharatiya Janata Party ki mai kai digi strongly condemn to sarkar ai khoi gi ni BJP ki sarkar ni NDA ki sarkar ni manipur mya na sen gi sarkar ni sarkar je laiba afa phata khuding mak sing dai ta sing si party sina amadi manipur sarkar na kai dong da akoi afa ba gi su phata ba gi su akoi na thaire ga chak ke do le me gi tang ahum da 2023 da nuai ta ba thodo ma thokre maduna maram wara kan ngasi phawo da masi ki solution je akoi lak ta na leiri manipur ki civil society organization sing manipur ki praja sing maira paibi imai ben sing students organization sing manipur sarkar tongan ma political party ki leaders sing asina ihau se iram se violence kamai ro sanga de ga haiba se masi ngasi phawo da honara ga lai me ahum da thoki ba irang ase sarkar asina thokna ba singi ba sunate irang je thokre mi kaya ma mi chama chani mi mayama asina yaw masigi nungai ta ba ekoi khudum gi thamoi da phawro le amaro da congress party da hajening madi sigiba nagiba sing sigi nungai ta ekoi da leringi mata masida siriba nariba sing sigi mathak da asopan thoiba sing kaiba toiba sing sigi mathak da mi lising yang kai hubu ki mathak da siramba yaba thawai manga mayok thodu amakam chuchanpur da ekoi gi jati ge myam legi ba imphal atu jati ge myam legi ba tongan ma jaga da legi ba sing se sakar asina kanno honara kana mili sinya kai humbugi madaga mangba yaraba thawai singa se ngasi akoi manghandana akoi sep torga porkhi sigiba sing mangi ba sing akoi nungai te thamo sing nungai toidom sum sakar sina kanno honara kanda sirama ba yaba punsilo re ma miwe mi ama kalakpa gi thabak sing se ma se masigu ma thabak sing jo congress party ma je khangba chumme madugu madina ta na sakar gi mayok ta ngangba aduga akoi gi chief minister do ni haiba ama gi manak ta leiba tur ka do ni haiba hat ka do ni haiba siguma thabak sing sida thawai option laga le ga di siguma thobak sing si tawang matam da congress party ni encourage tawra hai ba se ekoi masi hai da ngam moi sigum thobak sing se khoi yam seng nai khoi masi matung da tawda phai hai ba se khoi haijening aduna congress party da Bharatiya Janata Party ki mai kai di haijening madi ekoi yam darkar manipur da tholiba iran violence lo senma matam da BJP ki sarkar le congress party ki sarkar le congress party ki MLA sing sarkar BJP party ki MLA sing sarkar ato party ki MLA sing jo khoi mana na chamina bagi mathau ta ba le hojikti mina su ngang mani praja sing su nungai ta bani leba ki iriba tanja sida rajniti oi ngang na ba ba je phatte masi pam de ha ba je akoi ngang na ga le akoi jo pam de sigumba lurba tanja sida karigumba issue amata da congress party na maji politicalize tongna ba aramba ranti ki lambi de pusana ba je honaro do na ha ba je ngachi jo amona party ki mai kai